vote kahogdre ko mayam gidamukta social work mayam tawning base ai tawraroi ge da mayam na soi thada bidram na si khalakri se masi gi aina vote kahogdre na aina second tare na ko aina da aina hippaga le thopang ngadaba ai gonda adugi idi yaudre hoi atai di ko mai phawbu no di khangdre ko tasengna haraga di prok chakba ai won mayam di haye ai se dum sauraga ngang mali thuna ngangi chawgat pa mali na haye ba aigi imagi yum do na mai chakar kanda aigi chinau siba yauchal akanda adai le koi mai ben tumba chaba khangdra kanda ai nena ta na yam ingdana kumai ngang do no dai biro ne tawri basi su kana no mapan dai changjel lak pa sing sina refugee sing sina makoi gi maram chu nataba sing haige ko dare adu da changjel akanda masa gi lomi ori ba sing sida moi muthat na ba adu dagi amu manipur to khaina ba separate administration ga tala ibne ba si talak na ba sida mu ke dore isam chan na wahi na haiba nataba violence is na ibne ba 47 siznaraga me 3 do you may thara ibne ba yang biu ne limit haiba se beyond the limit oigra bane ba sida ina tapna ingna gyan ta na politician naman ni kai na tapthana dagi di aise second tagra bani aise vote pa hora bani vote manak ta thola ga jcb kra question naraga vote lepa loire haibagi wakal du di ta seng haraga di ai ida di yaujadre mesna center da chala ko phamnai ba kya bire memory dam su pisalamani ado makoi gi fall si phangaba kai kai hong budi lakhare nariba id ta seng haraga di ese public voice no inabani aina pita sengna power am paraga suom paraga unabadi nate sengna harabada adugi result to di karam kan lakadoi no habedi di akoina thong thin badi aina haijabado lepoi aduga sumaina education minister ju larik aran ba mayam phonge Delhi university sumain leire haida damendra pradhan join unazarame aduna one by one loin unazarame se karigino haiba matamda akoina moida haidragadi ta sengna hari akoi gi representative na su ngangaktre adu moida su department bibhag to gi department du da akoina ngamjabadu ne bokoin haizarame se karigino haiba matamda makoida su haiba mathau yam taeba akoi representative thagatra su yare na moi khangzaraga leramani haitaragadi chumi ko mayam ko aduna komai tawi haim tamda akoina ngamnaba huzik chathari aduna result phangba phangdaba adudi aina su kya haiba ngamde but aigi site di leptan changjan jagani aduga aran ba feel sida moi dang suna til akoigi aina haijari se political se pula punjan mathau tai kaido bagi opposition na bjp oina ubiga no ba minister sing do minister bibhag to gi department moi gi soi chatli ni moi pai di bane ba adudi congress na natraga amana bjp gi adugi leader du unaba ya de kai leibra ba unabi oba adai ruling sing sisu bjp sing sisu mai high command ni mana adu unaruraga di akoi da saira kadra khotla kadra tv da kali de ba ai isagi maram da hai bane ba ma changjal hai bi oba health ki problem gum leibra adagi chung wa je chung kan gang uje ko ado bp gum leibra ba question je ngatang nungai haide si ai health ki oina ai kaim problem leite okay ai seng na harabada dum ai hoi nahawai aina nahawai dagi before 10 hadi kitang budi akoi fat ki increase bi tawre ko adu isadi dum hana adum aisu dum isagi dum exercise tawjar ma mi mo ibadina haidi isagi dum ai art ki field dai laksa boy ibadina haitare ai isa dum phazana dum yangi yam phazana ai bp kem leite aduna dum ai dum mayam na ai dum chatmina bada ai kongi sum chatmina bada adum tana boy kain haibadi adum yam sari yangi sa haitare okay thank you hoi next question sina ko opinion am ta thambio ba hoi khoi gi tampak si da ko aspa se amuk halak pai chance leibra masi kari khanbi as a normal civilian amoina ko ba do se mayam lakom su thok te maram di kari gi no haibanda sidi huji cha sen harga di external aggression ya khoi gi niom na sun technicality when work haizara ke ko nia na su external aggression yaure se haira bane number 1 number 2 Home Minister na su external aggression lady haibas neba external aggression means mapandagi changjal e haiba neba number 3 da su suspension operation haibdi refugees singduga sign tawbam so thok taba 2008 ta 25 cookie militants kanguga central government ga state government ga sign tawnaram mise so thok taba di ko si potse sign tawnaram mise ko nano haima tamda refugee mapandagi changjal pa kangu neba mapanda Burma da ga MP oramba miduna Manipur da changjal akanda saidanga ga sida magi militants group kangu ma hogdoga central government ga state government ga sign tawnaram me haibase ya sida dum shocking oi bi yare ba ko sigi suspension operation se aina security advisor unaba matamda sugi kangu se yaure haibase adum ya chumbira bana tra haibase yes adudi chumen haiba mar masamak na su kari gino haim matamda lan thukna ba khoigi khamel loki ke tauba incident thoki ba matamda adagi di huziki more gi incident thoki matamda mogi designated surugi kem to da moi amata leiram di haiba koi khamel loki di ama khakar ani rakal leiram haye more gi dudan amata leiram di haiba that means moi ga sign tawnari ba kangu do involve oire haibane ba adu taragadi kari haibadi sigumba external aggression yauren su haire nia su haire aduga sugi kangu na su designated kem da lady basing do amagi sugi ground rule do amta follow tawdre haire adu taragadi kaido bagi thamdun because moi han lok thogu mathau tai ba moi lap lok thogar kanda law and order se
kuki sing sigi magi illegal immigrants oiba nongoi pariba sing sigi nongoi thadahalaba su lawthokraba ko moina anytime moina haidi violence sizinaraga moida sophisticated weapon mapandagi kangu haibidi moidagi mapandagi leidana for example like pdf ke leiri myam se si myam siga moiga support tawnaraga tawriba myam se moi singse pulap lawthokpiga taraga di law and order se du maintain tawrani haiba matomda aduna huji sigi aspa sigi sidi questionable rights po tawde sidi kaina di moi masal leader na bo moi home minister na boda external aggression leire na ho parliament lawgraga interim disarmament leire kana bai wari ne dude mapandagi external aggression chang e na haira kanda aduhan lokthok tabida ko ina haijabadu yam toina mai da hakasara kubom do hopai thabudi toksi na haise aduna adkoi da hakasari mafam du hana effect to mathau tai na tabida kubom do chum hot ki haibe phayam du di praja su tumina leiro ina dudi Maheshna lokholiba kwadi latest step se cookie sing se ST de lokthok pasi oidune ba adu masigi process se kadai buk yaurage taseng na haragadi akoina Delhi da akoigi union minister akoigi tribal union minister Arjun Munda unajare unabasida tasena akoigi kuki na ST chanbam chuthok thokte Bharat ke suk chawba constitutional right a scheduled tribe se akoigi refugee da kumai pi doinu haiba duneba akoigi 5 January 2011 gi Maharashtra case amada Supreme Court na thokiba leirabane Bharat ki original inhabitant oidaba amata scheduled tribe haibidi anuchuchi jinjat jati haiko hindi ta aduna sigi status se pi basungya yade haibigi pot amchu leirabane atargadi cookie sidi haidi refugee oi haibasidi reference khudi makta yaw leirabani aduna kamaina refugee the constitutional right achawbam pisalibano aduna adu pisan baduda makoina adugi victim card to handaki launch da megi tang ahum dagi hauzik January tang ahum sida kogi thanipan phaduri baneba aduna moina jaga jaga dagi department changa koi scheduled tribe to otpire koi tribe to otpire haibagi makoi dam hairi base tribes makoi scheduled tribe haibagi constitutional right se phangmam chu thok thokte haibasineba aduna sigi se akoina changjan jari tasena ayhak power pipe di natte yengbiu ne 1947 da Bharat ningtam gre ko 49 da Manipur se Bharat ta merge tawre adu matunda koigi kai haitare Bharat ki samvidhan tholapada phangbam thok pami indigenous people yellow mida akoigi constitutional right mayam phangdre adu phangoi di mimida phangjalle refugee phangjalle adu matungda land law mayam pass tawre ko mathang pass tawre ba adu taragadi sigi pot se yam chahi se koirabani hoji yeng 2024 yore ko adu taragadi si soiraga hoji si soiri mamang soiri kari no basidi adu tari kanana solution poraka doino haibaduni adu taragadi responsibility se loi launari ba yengbiyo ngamkhai ngai ba isinau singsina responsibility yam chauna lauri haidi sinta lepaga mai mayumda kai chaduno khotono khandabida loi tokthoaga ngamkhai nga iba ima event sing sisu no kaithen phamjaramba sing sisu no mai sinta lepaga ai cha sokpa ya deko ima lebak sokpa ya deko ngamkhai nga iba somju yengbiyo so somju zik sengna harabada achauba media gi role ma responsibility lauri baneba but huji Manipur da kachin koya da loya da kaidori ge haibasi mipum khudim loi khangaba ngata neba adu kaidore solution se karam kan lakadoino haibasi somnasu somgi thamoi da wahang hangamgani mipum khudi wahang hangamgani ba relief camp da chatlaga akoigi imai ben sing club secretary sing sina magi pukchil saurba sing sina laita relief camp da mateng pangjabadudi adudi amagu leigraba jane bako ade government gi site gi magi cheng hawai khara yen baduna adui mogi duty ni adubu politician sing sina vote lepo ero lep tabo ero lep ka dabo leiriba myam sina relief camp da focus tawraga political solution pi ga daba komain tawraga makoi sei mayum da hanjalan sige komain tawraga economic backup tawholaga tawhon sige hai ga daba matam sida akoi ngatang irang ama lakpada na thaina bagi damakta relief camp da chatlaga photo namaga thagat pasidi advertise relief camp da lariba mi singse mogi advertise taw number ohon basidi sidi ai tasena koina tasena nungai jade aduna long term solution ohin ma thau tai aduna sengna brother aina kitang wahai kitang haijaning badi akoigi irang si May 3 dagi budi haure na mayamna ubire practical on ubire ko tasengna nungai jada badi kaino haim tamda adum shoi lakpagi ne aduna aina long ne hipaga khalle tasengna ai kai haitare ai samak rastiti gi family dagi natte ko ai sa ko wa icham cham doctor amani ko ma housewife amani adubu aina long ne hipaga khalle kari no ko irei chada watli se wat pamta leite UPSC MPSC exam lariki any exam oiro kota amata yaudana mamang tharaga pass tawrak pangam ba irei chani yengbiu ne sports and culture da su mani backbone da sengi mateng pangbinaba mi leitrabau da matom da marom dom hotnaraga gold medal loro iba irei chani hebako adun award thauna phangi award pa leite kanem ta award pa leite irei cha jati da ko yellow mi da ko
kai awat pam di leirame department man khakta di awat pa leirame aduna adui awat pa do leibaduna neba huji koi manipur tangdu leita da na leiri base kari department awat pa leirami haiba matamda political field rastiti haiba field sid awat pa leirame aduna neba ngasi bo koi huji wari base aduna huji mayamadi taseng haraga di political gi field se koi gi yengbiu ne kitang middle class ki mathak ka je sorry rastiti yawning de da vote living de vote bu kanal asmoi thika da khara nota ga so haraga ko akoi yam icham cham na koi gi kai haidoi no like to hai tare aduna political awareness mi pung khudi makta lehben mathau tai heba ngatangi vote manakta nalakhar question naraga adai cha samosa khara cha raga mayam se ngatang nongini do thamai raga taugi bodo aduna adudagi shore ibang ngata ne ngasi shore ise aduna we have to take the right decision representative se kumai khangadabno kumai tawgadabno haibse aduna aina mayamda dum ngasi gi platform se use tawraga in haizari vote macha oiro mayai oiro daidi jila parishad ki oiro member gi any lakpa matamda sakma yengbai thabak si topiro aigi ichegi machado vote lepi haibagi vote khom bai thabagi topiroba aigi ichegi machado na ijati gi damakta ipuru ki damakta manipur gi damakta wangang ka dabu oitara targadi fight toropo oitadi ma thagat pi yoba kem kai deba adu aigi ichegi machado na kem khangdabida mana ema vote lepi ko ma kombira si haibagi adu ichen badu di aidi akoi yaning de taseng harabada adu na ngasai gi ST gi wada panjarak pada kuki ne ST taseng haragadi ST phangmam chu thokte makoi adu na hujik process se mathang changjin jari organization makal unari hujik taseng haragadi organization unarakanda akoigi kuki ne ST phangmam chu thokte haibase makoi su understand tawre haitare aduna akoigi sigi results haibase karam kana phangakadono haibase akoi taksan ba matungina leire adubu aina haizir thong thin badi lepcharo aina hujik mesna habibada koi asoiba kharabudi pangreb ko aduda kitang kumna changjan biraga ko political party sina sorira natraga politician sing sina asoiba leibra ai sei na haizage party don haisidi tasena haragadi don haibasidi yengbiune puri hongdo pakatani amadamu yarmi bani amadamu yarni amar huji yari ba miduna amu somna changjalaga somdamu hunba ani haibadi huji irang matam sidabu mi sin akoigi mi siba yausilakpa adagidi yum mai chakraba adagidi suk nuai tabale matam sida political doni hunaba matam rane huji opposition da ruling no hunba matam ruling no opposition hunba matam la huji matam amta natte aduna kedore masa political party haibasidi taseng haragadi cinnamon sohen banati lowe id mi du leyeba adu mi sina karbai tawge haiba matamda masa da lei barik barab di kari no haim tamda kari gumba akoi gi maramda wangang ba yadre aina si mayamna khalaga thagal ibani ko aduna aigi izati gi damakta aigi manipur gi damakta wangang ba ngamoidaba ngangaloi oita nangi party se manipur da khongda hanbang yaroi ko haiba matamda khongda haloi ko haiba matamda moi thak ni adamne ki radabane ba adui guts sama leyo sinida haibadi the national party bu oiro aidi origin do suppose Delhi party oiro jadi Bihar gi party oiro any party ojasan oboko ado ai ipuru ki damakta wangang bang mandaba high command gi permission ngai leiba ai si mangang ro di party dai tanthora ani minister phamlok thora ani natraga ai si disqualified torpa yai haiba taragadi adui party do yauru du chi kaigino masagi mapur ki damakta manipur gi damakta imaleba gi damakta khangadaba mi oitaragadi political party na mi du da kini mi akoi na sida mi bachalaga akoi gi amtang wangang jage na khongkalap ni aga wangang gadam na teba ai singang janingi ai sumai tawni akoi si mai chai bani imung akoi manipur si mai chai bani mi si banukti gi henjala ibani mayam di hai akoi gi article 355 356 ki matang sida article 355 habasidi it is the duty of the union government to stop the internet disturbances and external aggression haibane ba ko adon takpadi external aggression leire haiba leirabani na takhaiba yarabane ba adu taragadi sigi pose akoi mayam mamangda puthokthri se karigino akoi manung dan iwada waba mapanda national media da khara yauraga da manipur se mai chai boininge yarok traga na manipur me santi he gyana santi leigrabo he ningba aduna sigumba mayam se makoina puthoga takhaiga da basida leiriba representative mayam se kaidori banu haibin tasena ai mi hunjada bane ba ko adubu kaidbai handa yam penda badi monsoon session parliament hogre winter session hogre handaki sida kitang nganga kadran khan bane ba akoina tha manga taruk chenjaraga su khodi power pai damnina thong thinja bai wani so pai ba moina minute amani khak nganga matamda aina tha manga chenja ba do kaim ta magul leiroi doni minute amani du na magul leidoi ne ba aduda makoina tarok padu akoi heads up tawgani ba akoi dam tang tawre eko akoi thagat krimi do wangang eko haibagi pot ama akoi da plot feeling oi doi ni haitare adu tarok tab du da ai prok chak tan tasinna oi khara budi nuaite tasinni ira akoi imaleba nusi badi oi bani na haitare adu bu kedwe aduna akoi rastiti gi political don ai sidi akoina khudom bida sanaba yaba potni tasena magi ai kate khudom bida sanaba haibadi moida usit loise natraga respect tawroi sai banate but ai gi ijati gi ipurup leitraga bu ai gi ima leiba ki tabda ngangba yadraga bu kari gi political party no daga da di mawalaw di haigada bani adu haiba ngamda badu na neba ngasi akoi wari se sukki raga satpa masadu da high command haiba kinom haige tawda maklak ni able moi loima sentana loi khangjaramani loina khangjaramani haibase ayaning deba kari gi no haim tamda IB na loi ta amani hai
IBD bureaucratic officers ne ko magi thabo doctor na doctor gi mathau nurse na nurse gi mathau x-ray loriba mi lab technician do lab technician gi mathau IB na IG mathau tawjasanu City ki mayam gi representative oriba leader duna kamaina tawraga political field sida kamain pukhat lakanda akoi gi pose kamain thamsige hai pose akoi gi by hook by or by crook khotnaga dabani heba sida mana tawjaramani akoi di haida su yare da moi khangjar madui do pot bona dumai leitho taraga di brother Shanjit kai ngasi phaminari base Ivanic initiative longna da phamnari ne ba adudi man su khangjaramani hairakte na aina su haija kedubai ma hairakti no Ivani su naina leraga di sama panda adu taraga ngasi Ivani amata oina phamamoi ba tengna harapata aduna collaboration masanta sumai lei ko haibagi understanding ama leina mathau tai ba khangza mani magi su mi ama leibani brother Shanjit ki su mi ama leibani ai su mi ama leibani moi masen pau phongna jara mani hairga Ibani lam le thoki targa Ibani pau phongna bo sungam moi hai tabata chume hojik Maheshna power je kya laite na takpire ko mayamna su khangning gani aina su khangningi Mahesh dak MP se lepi ga doribra ai ta sengna brother ai sengna haijage huji ai mayamna ai leminari ba mi singsina khangani ai brother ta jese huji mayam bihur mayam su yengi ko tasengna haragadi ai sengna dum haijage mayam ai me ahum dagi la ibai tasengna aina relief camp da chalura matungda ai mayam na disi tawri ko adubu lana sandu iba ko ireja ijati je lana sandu iba tawriba moina tawriba pre plan oina lanse haureiba mayam se sengna harabada si aina sida mayam na su sida hotna biri adubu aina department ama paraga field ama paraga aina tawdaba yade ko haina chacharuba ne ba tasengna haragadu da matang aina minister unadana ai gamjaba site ai thongtin be aba thinjai leptan thinjagani ko aduna huji tasengna haragadi power hoi ta power duna mayam le oigre aduna mayam di mayam haibir ei adu gi oina decision oina final di ai tasengna ai lodri adu mayam na haibir padi mayam leye adubu sengna harabada adugi hekta aina tawrani natraga tawroi haibagi ai adugi di ai kekin hadi ai huji sengna ngarang da su ai kadang banda koigi mayang langjing dagi ai gi marup James Bond legi dre ko tasengna haringa sa dungarang da su unaram da ngai ni mai baba ma do tasengna haragadi koigi athauba lamyan ba ma chahi kunhumdoi su dangari bani magi mai nupi su angang oiri ko aduna sigi ja legi dare angarang se aduna sigumba sida aina ai focus se amada hujik leye ba adu mayam na budi hangbire haibire adubu ai tasengna haragadi decision di final oide adubu ai leptana ai feel sida changsan gani adubu ai sab aina harise ngasai na haibe horopino aina leptabna tungan mam oigre but ai bona fight citizen am oina ai politics ki lam sida chi ai social activist haibi ganu bang si su ai political activist haibi because rastiti se motle rastiti se changoi da bani adai na myam sina khoi gi phran haina ba yawi even doctor engineer bo haina ba yawi as board bo kaino thada da su ya haiba mi su dum yawi ba maramak ta ko adugi post da gi ngasi sore ibang atani ba adu ai proudly leptab tongan mam oigraga ai political gi any election ama lakpa matam da vote lakpa matam da ai isagi achawa thodang ama yawraga di yawgani ba active participate tawgani ba kari gi no hai matam da akoina somna yawdraga di akoina system se comment change tawdoino gari do yadre na sum akoi sum tongaga driver do su haitre gari do su yadre na krokrak tare na engine su yadre sum pham leidoira ba adu tardi gari do yadre adu mi do siba tare ko adu target driver su haitre ko hai taraga di akoi gari se anogam sindo podi mathau tae ba adu kaina sindorakani post khudimaki solution se kaida lakani haiba matam da ngasagi political solution do laktoi ne ba adu laktaragadi akoi political awareness se mi pung khudimakta imai ben sing da youth ta laiba mi pung khudimakta akoi political awareness laiba mathau tai aduga huji ai sa leptawi wan sa am tamgraga any election da ai mamang tharaga participate tawraga thodang achom lojagani di haijari Mesh na ngasi ai gidalak pibse ai am ta seng ngai ado last oina mayam da message kai bibininge aina message pijagadaba bu mayam leibiriba aikoigi maming leiraba mayam gi tamta thabak tawraba aigi brother aikoigi Shanjit ki Sanjit Rajkumar gi aikoigi channel sida haitare ko aduna aina haijaning badi mayam da sigi platform se aina medium amoina khanjaraga political awareness lehiminasi si mayam se awat pa aikoigi ireicha izati aikoigi lomi da awat pamta leite watli se karino haim tanda rastiti gi feel se din watli se aduna ni ngasi bo dum soiduna ta laiba uji soiriba adu sigi mayam se akoina gari se yadre hai taraga di koina sindo ko mathau tai aduna akoi yawning de he aduni adani haraga laithokpagi thabak to tokminarasi even sena yam chawthok cha pokpo amana Manipuri India gi mapan lagiba abroad ta lagiba akoi meitai ireicha singsu aingonda phone tawbirak pa yawai Google meet meeting torpa Mahesh akoina sori se khange akoina sori se khange nahang gai de akoi
ꯑꯩꯈꯣꯏꯗꯤ ꯑꯦꯕ꯭ꯔꯣꯗꯇ ꯂꯩꯔꯒ ꯕꯣꯠꯀ ꯊꯥꯗꯕ ꯊꯣꯛꯂꯛꯇꯕꯅꯤ ꯕꯣꯠꯀꯤ ꯆꯦꯟꯕ ꯌꯥꯎꯗꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯔꯨꯠ ꯀꯣꯁꯁꯦ ꯁꯤꯗꯒꯤ ꯁꯣꯏꯕ ꯑꯣꯏꯔꯝꯃꯦ ꯁꯤꯗꯒꯤ ꯁꯣꯏꯕꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯔꯩꯆꯥ ꯃꯌꯥꯝ ꯋꯥꯔꯤꯕꯁꯦ ꯁꯤꯗꯒꯤ ꯁꯣꯏꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯇꯣꯔꯦꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯟꯖꯤꯡ ꯃꯈꯜ ꯑꯃꯅꯦꯕ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯄꯥꯎ ꯑꯃꯅꯦꯕ ꯁꯤꯁꯨ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯨꯂꯞꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯋꯥꯔꯤ ꯑꯃꯇꯪ ꯃꯦꯁꯦꯖꯁꯤꯗ ꯋꯥꯔꯤ ꯈꯤꯇꯪ ꯑꯩ ꯑꯃꯇꯪ ꯂꯤꯖꯒꯦ ꯗꯥꯃꯦꯁꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯅ ꯑꯗꯨ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯔꯨꯠ ꯑꯣꯏꯕꯩꯗꯤ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯨꯗꯒꯤ ꯇꯧꯗꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨ ꯇꯧꯗꯅ ꯐꯩ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯟ ꯄꯥꯏꯕ ꯑꯩꯗꯤ ꯀꯩꯁꯨ ꯁꯦꯟ ꯄꯥꯏꯖꯕꯁꯨ ꯅꯠꯇꯦ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯀꯔꯣꯔꯄꯇꯤ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯤ ꯉꯥꯡꯉꯛꯑꯣꯏꯗꯕ ꯂꯩꯕꯥꯛꯀꯤꯗꯤ ꯉꯥꯡꯉꯛꯑꯣꯏꯗꯕ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯩ ꯃꯖꯥꯇꯤꯒꯤꯗꯃꯛ ꯈꯟꯗꯕ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗ ꯃꯣꯏꯅ ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯑꯃ ꯇꯧꯁꯜꯂꯝꯃꯒ ꯏꯃꯨꯡꯗꯨꯗ ꯑꯦꯗꯃꯤꯁꯟ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯝꯃꯦꯅ ꯍꯌꯦꯡ ꯚꯣꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯋꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯁꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯗꯅꯦꯕ ꯁꯛ ꯃꯥꯏ ꯌꯦꯡꯕꯩ ꯊꯕꯛꯁꯦ ꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯏ ꯃꯥꯒꯤ ꯂꯃꯟꯗꯣ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯁꯤꯡꯉꯣꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯉꯛꯄꯒꯤꯗꯣ ꯃꯥꯒꯤ ꯂꯃꯟꯗꯣ ꯑꯇꯣꯞꯄꯗ ꯁꯤꯡꯕꯤꯌꯨ ꯕꯠ ꯏꯂꯦꯛꯁꯟ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯚꯣꯠꯇꯗꯤ ꯑꯗꯨꯒꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯛꯑꯦꯅ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯝ ꯅꯨꯄꯥꯗꯨꯗ ꯆꯣꯡꯁꯤꯜꯂꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯇꯧꯕꯤꯒꯅꯣꯕ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯗꯨꯗꯅꯦꯕ ꯁꯛ ꯃꯥꯏ ꯌꯦꯡꯕꯩ ꯊꯕꯛ ꯇꯣꯛꯄꯤꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯔꯤꯁꯦ ꯑꯁꯤꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯝꯇꯪ ꯃꯥꯟꯅꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯋꯦꯔꯅꯦꯁ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯁꯤꯟꯗꯣꯛꯁꯤ ꯁꯤꯁꯇꯦꯝ ꯑꯅꯧꯕ ꯆꯠꯁꯤ ꯒꯥꯔꯤ ꯑꯅꯧꯕ ꯊꯧꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯦꯂꯦꯟꯇꯦꯠ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯏꯔꯩꯆꯥ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯆꯞ ꯆꯥꯅ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞ ꯅꯦꯁꯟ ꯗꯦꯕꯂꯞ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯁꯤꯅ ꯍꯥꯏꯖꯅꯤꯡꯉꯤ